Mihathina halamlaba naga misam taruk fakibagi high court case poel satharakpada NIA gi IO masamak court lakri mamang tagi tarahumdagi numit yung lakpadu waida Kangpokpi district ki Lairon by Fekulda kulasigi nupi singna hana paraba matungda Kuki theories khutpu amada kushina khibadagi Mihathina hatok lamlaba matungda phangkiba naga misam taruk fakiba thaudoki mayukta makoigi khungul libiduna hingna phanganbiyu haiduna High Court of Manipur wakalakhiba BIL gi hearing sathabada case asibu khutpainuna investigation sathaba horakliba NIA gi sip investigating officer CEO masamak High Court lakduna agency si ki maikay da lep liba council gi mating pangkri PIL si urkhul gi khungpung kaji phungdegi team mark khapai se yangkhiga matu apokpa Francis khapai ko ba miwemana petitioner oiduna file torkhibani PIL si ki respondents na Manipur lenga ki muhutsin sip secretary commissioner home DGP Kangpokpi gi SP Union of India gi muhutsin ba Ministry of Home Affairs ki secretary NIA gi muhutsin ba agency si gi lamphel da leiba branch office ki SP amasum thaudok thokriba Lairon by Faikul gi chief Lalboy by Faini PIL si High Court of Manipur ki Chief Justice M Sundarna lusungba bench na tha sigi mari lokatki aduga respondent number 7 oiriba Lairon by Faikul gi chief ta notice issue tawgi wafamdi court na khanagani haina lemhoriba respondent taruk ta notice issue tawkhibani loinana respondent number 1 dagi mari fawbadi yauriba lenga ki chief secretary commissioner home DGP amasum Kangpokpi ki SP na June taruk English ngani ga kunga taruk fawgi manungda PIL si ga mari lainana ATR action taken report pirak na bakhan khibni ko na lepegi matung ina tha sigi nipan da matter asi amukhana lokhalakpada lainga ki commissioner kam secretary hongi makedigi nagami samsung phakibagi thaudoka mari lenana police na lokhatpa case pu NIA da kushna bina ba Ministry of Home Affairs ki joint secretary counter terrorism and counter radicalization haib sirola mame kunga manga English ngani kunga taruk ta pidon haisakri Loina tha sigi manga da Home Ministry na thokpa order mana case asi NIA da sinare habigi order thokre haba wafam sing respondent mari ki makedi lepkiba additional advocate general na court phongdokhibani additional AG gi submission sing tarba matungda nahan June kungani thu English ngani ga kunga taruk PIL asi makha ta ba well sathanaba lepkibani ko na lepagi matungina nahan matter asi Chief Justice M Sundarama sum Justice A Bimol gi bench na lokholakpada petitioner gi maike da lepa council di Julius Ria mai namha ki oiba submission sing tokhi state ki official respondent mari gi maike na council A Priyo Kumar ga loina na additional AG A Sitaranjana lepki aduga respondent number 5 amasum 6 ori bo Home Ministry gi secretary amasum NIA gi Imphal branch ki ASP gi maike na Deputy Solicitor General of India na lepki NIA gi maike da lepli ba council bu mating pangna bigi dama NIA gi chief investigating officer CIO oiriba Inspector Sandip Salve masamak court lakhi council singi submission taraba matungda nan NIA na thaktu sigi matang na lokhatpa case number RC07 2026 NIA Imphal June Nipan English ngani ki kunga taruka loinana action taken report ama pikhalakri case asi BNS ki section 140 clause 3 142 127 clause 6 amasum 310 clause 6 amasum UAPA ki section 16 clause 1 clause B gi makara lokhatpani haina su phongdorakri loinana Home Ministry na nauna hangdokpa NIA court ki jurisdiction gi matang da phongbur Gazette of India June manga English ngani ga kunga taruki wafam su khanakri hari court ki makedi gi wafam singa si phongdorakpa loinana submit tarakhiba APR sida phajilubudagi thadorokraba singi statement recording tawre habaga loinana thaba asi petitioner gi council su confirm tawre hari amarom the action taken report asi gi matungina investigation gi thaba asi crucial stage amada laidi habaga loinana court submit tarakhiba action taken report asi shall enveloped haptuna court asi gi register judicial gi safe custody de thamna pa court na direction pikhi Home Ministry amasum NIA gi makai da lep Deputy Solicitor General of India na kariguma matter asi sayol taruki matung da makha sathanaba lepi rabadi investigation gi masat oiba process soidna laigini amasum mathangi numit phawbud makha ta action taken report pikhalakani haiba wafam phongdorakpadigi court na PIL asi gi well August kunga mari English ngani ga kunga tarukta sathanaba lepki
ꯂꯥꯟ ꯃꯅꯨꯡꯗ ꯃꯐꯝ ꯈꯪꯈꯤꯗ꯭ꯔꯕ ꯃꯤꯑꯣꯏ 38ꯒꯤ ꯈꯨꯡꯒꯨꯜ ꯂꯤꯕꯤꯌꯨ ꯍꯥꯏꯖꯔꯛꯄ ꯀꯦꯁꯀꯤ ꯋꯥꯌꯦꯜ ꯁꯝꯃꯔ ꯚꯦꯀꯦꯁꯟ ꯃꯇꯨꯡꯗ ꯆꯠꯊꯔꯒꯅꯤ꯫ ꯃꯦ 3, 2019ꯗꯒꯤ ꯍꯧꯔꯛꯂꯒ ꯍꯧꯖꯤꯛ ꯐꯥꯎꯕ ꯋꯥꯔꯣꯏꯁꯤꯟ ꯄꯨꯔꯛꯇ꯭ꯔꯤꯕ ꯃꯅꯤꯄꯨꯔꯒꯤ ꯂꯥꯟ ꯃꯅꯨꯡꯗ ꯃꯐꯝ ꯈꯪꯈꯤꯗ꯭ꯔꯕ ꯅꯨꯄꯤ ꯑꯉꯥꯡ ꯌꯥꯎꯅ ꯃꯤꯑꯣꯏ 38ꯒꯤ ꯈꯨꯡꯒꯨꯜ ꯂꯤꯕꯤꯌꯨ ꯍꯥꯏꯗꯨꯅ ꯐꯦꯃꯤꯂꯤꯁ ꯑꯣꯐ involuntarily disappeared Association Manipur Freedom amasung Human Right Initiative na petitioner oiduna file torakiba PIL number 3 of 2026 ki makha taba well nan chatakri High Court of Manipur ki Chief Justice na lusingba bench na PIL asi lokalakpada petitioner ki maikeda counsel W Basanta Kumar na leplaga respondent number 3 amasung 4 gi maikeda lepkiba additional AG S taranjana matter asi April 18 English ngani ga kunga taruk court na lokatuna khana khraba matungda wakat asigi makha taba progress lakli haikiba loidana well sathana bagi dama court asigi summer vacation matungda list Loubiyu haijarakri wafam asida court na so ayaba piraduna PL asigi makha taba well August 10 English ngani ga kunga taruk sathana bagi dama list tawna direction pikri hari Ngangkhalawai amasum akoibigi ekar sam henbigi lam protection tawbiyu haidun minister wakatri Bisnupur district ki Ngangkhalawai amasum khulasigi akoibda leiba village number 52 Moirang part 1 gi CS dak number 1 9 13 141 143 10 7 144 amasum 146 na kon bapuna ekar samaga 0.95 park sawbul lamasi Manipur lengang na sanjabung oina Hanjin Hananaba amasung ngaksin biyu haina Ngangkhalawai GP ki upapradhan Moirangthem amoto na ngarang minister ayib sirol ama pisingkri ekar sam na park sawbul lamasi khunjas na sanjabung oina masuma khoigi setmilon fagat hananaba gi pambai oina sejinarakibani adubo lainga na kumja English nga maga samapan go humdraga mapan ayaba piduna thokibu order amagi matungina lamasi lawu singu tawnabagi damak khakibani aduga kumja English nga maga samapan ga maudraga taruktana Moirang part 1 Educated Unemployed Youth Pisciculture Cooperative Society Limited ngayo pagi thabak thoram singidama allot tokibani lamasi wo phiba masida lehalakpana kunja singi mapung oiba sentok lambi sahi kaya soksilakli maramasina hausik lairiba lamasi ki matana logi ba miyengda karamba phibamda lairibagi haibadu laingana miyeng sangbiu loinana kumja English nga maga samapan ga humdra ka mapan gi mamang lairamba sanjabung oina thambiyu haijaki lamasi gi matangna aranba thong satharabra haibadusu yengsin biwaki lamasi hausik Hopsin narakpa natraga lanai oina sizinnarakpagi thawongsinga state land oirakhiba asigi masak manggadawre haina sufongdokhi se minister da pisin kiba sirol aduda Manipur Conservation of Wetlands and Wetland Act 2014 amasung atai mari leinaba law amadi policy singi matungina lamasi kanbiyu haiba wafam sufongdokhi sirol asigi iroinana Manipur lenga ki maikaidigi June 18 English nga maga samapan ga humdraga mapan na thokiba order su loina khiairi BJP na Sikkim bu ani suba Manipur onthok halagumsi Sikkim gi hanigi CM amasum SDFT President Pawan Samningla Sikkim da lairiba khas amadi gurung furuki tunglam satki matangna nungnang bu phungdok laduna khumja English nganiga kunga mapan gi assembly mikhalda state asida BJP gi lenga amuhanna lakhalagumsi haina miyamda appeal tokhibaga loinana BJP gi lenga lakhanduna Sikkim bu miyam gi karimata khandapa party sina ani suba Manipur onthokna bu honnarakgi mayokta aikhoi khudimagna kusamnaduna latminasi haina phongdokre Nemsa Kipken Yauno Kuki MLA Kudimuk Pham Thadoknaba Taksingkri Deputy Chief Minister Nemsa Kipken Yauno Kuki Furuki Lairibe MLA Kudimak Masa Masa gi Pham Thadolaga miyamga punna leminaduna khongjang sangshin minasi haina Kuki History and Identity Protection Committee KHIPC na taksingkri KHIPC gi Information and Publicity Secretary ti kamkho se haukip na thadorakpa sirol amana hai kumja English ngani ga kungo humdoi gi me ahum degi haurakliba irang sigi victim sing asisu asumbu well ngaiduna ledi official data gi matung ina irang sida miyoi chani ga yankhai rom laikhidri aduga lising humpu henbana lanjena na ba relief camp sing de lainari Masi Kuki singi puwari identity amadi ipai pusingna thambi ramba lamda satharakpa laloni Prime Minister Narendra Modi na lusingba lenga sina Kuki singi mathakta divide and rule policy sathariba silebu thibani
ꯃꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯤꯌꯥꯝꯅ ꯂꯩꯉꯥꯛꯇ ꯊꯝꯂꯤꯕ ꯊꯥꯖꯕꯁꯤꯡ ꯑꯗꯨ ꯃꯥꯡꯍꯜꯂꯤ ꯁꯦꯟꯇꯔꯅ ꯍꯟꯊꯕ ꯊꯥꯛꯀꯤ ꯄꯣꯂꯤꯇꯤꯛꯁ ꯇꯧꯗꯨꯅ ꯀꯨꯀꯤꯒꯤ MLA ꯑꯃꯗꯤ KNO UPKꯒꯤ ꯂꯨꯆꯤꯡꯕꯁꯤꯡ ꯀꯟꯇ꯭ꯔꯣꯜ ꯇꯧꯗꯨꯅ ꯊꯝꯂꯤ ꯑꯗꯨꯒ ꯀꯨꯀꯤꯁꯤꯡꯅ ꯇꯥꯜꯂꯤꯕ ꯁꯦꯄꯔꯦꯠ ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯁꯟ ꯑꯁꯤꯅ ꯅꯥꯊꯩꯗꯨꯅ ꯊꯝꯂꯤ ꯗꯦꯜꯂꯤꯗꯒꯤ ꯀꯟꯇ꯭ꯔꯣꯜ ꯇꯧꯔꯛꯄ ꯑꯁꯤꯅ ꯐꯨꯔꯨꯞ ꯑꯁꯤ ꯃꯁꯣꯏ ꯇꯥꯍꯟꯕꯗ ꯅꯠꯇꯅ ꯃꯤꯄꯥꯜ ꯇꯥꯡ ꯐꯨꯔꯨꯞ ꯑꯃ ꯑꯣꯏꯍꯜꯂꯤ BJP ꯂꯩꯉꯥꯛꯅ ꯀꯨꯀꯤꯁꯤꯡꯗ ꯑꯆꯨꯝꯕ ꯋꯦꯜ ꯐꯪꯍꯟꯕ ꯉꯝꯗꯕꯅ ꯃꯅꯤꯄꯨꯔꯒꯤ ꯏꯔꯥꯡ ꯑꯁꯤ ꯆꯥꯎꯊꯣꯔꯛꯄꯅꯤ ꯂꯝꯗꯝ ꯑꯁꯤꯗ ꯃꯩꯇꯩ ꯑꯃꯁꯨꯡ ꯀꯨꯀꯤꯒꯤ ꯃꯔꯛꯇ ꯊꯦꯡꯅꯔꯝꯕ ꯂꯥꯟ ꯑꯗꯨꯗ ꯅꯦꯆꯔꯦꯜ ꯑꯣꯏꯅ ꯃꯇꯝ ꯁꯥꯡꯅ ꯂꯩꯔꯝꯕ ꯅꯥꯒꯥꯁꯤꯡꯁꯨ ꯉꯁꯤꯗꯤ ꯏꯔꯥꯡ ꯑꯁꯤꯗ ꯌꯥꯎꯔꯛꯂꯤ ꯀꯨꯀꯤꯁꯤꯡꯅ ꯇꯥꯜꯂꯤꯕ ꯗꯤꯃꯥꯟꯁꯤꯡ ꯑꯁꯤ ꯄꯤꯊꯣꯛꯇꯅ ꯃꯇꯝ ꯁꯥꯡꯅ ꯂꯩꯁꯤꯟꯕ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯅꯥꯒꯥ ꯇꯥꯕ ꯃꯐꯝꯁꯤꯡꯗꯁꯨ ꯑꯅꯧꯕ ꯏꯔꯥꯡ ꯀꯌꯥ ꯑꯃ ꯊꯣꯛꯂꯛꯅꯕꯒꯤ ꯃꯆꯥꯛ ꯑꯃ ꯑꯣꯏꯍꯜꯂꯤ ꯃꯈꯥ ꯇꯥꯅ ꯗꯤꯃꯥꯟꯁꯤꯡ ꯑꯁꯤ ꯄꯤꯗꯅ ꯂꯩꯁꯤꯜꯂꯕꯗꯤ ꯃꯥꯏꯀꯩ ꯑꯅꯤ ꯊꯦꯡꯅꯅꯕ ꯂꯥꯟ ꯑꯣꯏꯔꯝꯕꯗꯒꯤ ꯍꯦꯟꯅ ꯄꯥꯛꯊꯣꯛ ꯆꯥꯎꯊꯣꯛꯂꯣꯏ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯦ ꯉꯁꯤ ꯗꯤꯄꯨꯇꯤ ꯆꯤꯞ ꯃꯤꯅꯤꯁꯇꯔ ꯅꯦꯝꯆꯥ ꯀꯤꯞꯒꯦꯟ ꯐꯥꯎꯕꯅ ꯅꯦꯁꯅꯦꯜ ꯍꯥꯏꯋꯦꯁꯤꯡ ꯑꯁꯤꯗ ꯑꯌꯦꯠ ꯑꯄꯟ ꯌꯥꯎꯗꯅ ꯆꯠꯊꯣꯛ ꯆꯠꯁꯤꯟ ꯇꯧꯍꯟꯕ ꯉꯝꯍꯟꯗ꯭ꯔꯤ ꯀꯨꯀꯤꯁꯤꯡꯒꯤ ꯈꯨꯜꯁꯤꯡ ꯉꯥꯛ ꯁꯦꯟꯕ ꯉꯝꯗ꯭ꯔꯤ ꯀꯨꯀꯤꯒꯤ CSOꯁꯤꯡ ꯑꯃꯗꯤ ꯅꯨꯄꯤ ꯂꯨꯞ ꯀꯌꯥꯅ ꯀꯨꯀꯤꯒꯤ MLAꯁꯤꯡ ꯔꯤꯖꯥꯏꯟ ꯇꯧꯅꯕ ꯗꯤꯃꯥꯟ ꯇꯧꯔꯛꯈꯤꯕ ꯂꯩꯈ꯭ꯔꯕꯅꯤ ꯗꯤꯃꯥꯟꯁꯤꯡ ꯑꯗꯨ KSIPCꯅ ꯃꯄꯨꯡ ꯐꯥꯅ ꯁꯧꯒꯠꯂꯤ ꯗꯤꯄꯨꯇꯤ ꯆꯤꯞ ꯃꯤꯅꯤꯁꯇꯔ ꯅꯦꯝꯆꯥ ꯀꯤꯞꯒꯦꯟ ꯌꯥꯎꯅ ꯀꯨꯀꯤ MLA ꯈꯨꯗꯤꯡꯃꯛꯅ Manipurgi Legislative Assembly resign taugadabani Sentana satharakliba divide and rule policy asi reject tauduna Kuki sing namthanabu hotnaribasigi mayokta lepkadabani amadi Kuki miyam gi loinana physically amasum politically leminaduna asum well funganabagidama sanction minagadabani hainasu makha takhi Ukrul tadubi lambi phaunadre pot puba traksa mena panduna leiri Ukrulgi miyam gi maruiba puksak lambi ama wediba Ukrul Tolai tadubi National Highway 102A singning khairakpadagi lambi phaunarakdaba numit mangani rom pharakle hari National Highway si phaunadaba sina urkhul tamna pugadaba potsi khara thanna yawba trak cham hena lambi da pandru lai hari hanadi Imphal urkhul lambi urkhul gi miyamgi darkar taba polam sing Imphal omdagi puduna salamba du lambi thingba madi lambi Thingba thingdaba leitana litan police na konba mafamda pot pudun lakpa garida nomai kapsinduna driver hard khiba laikhibana lambi asidadi pot pubu gari sing sanakidri pawge likhun sing na hai hawkhiba jun taragani panigi National Highway 102A gi Sanapati district ki phaibung amasum Baisu gi marakta leiba Suraida singning khairakpadigi National Highway si phaunaba ngamdana lakpani National Highway si da saurakna meter Samri rom sangna singning khai himneri loinana singning khai baduna maram oiraga National Highway sida gari sing sadok sin tawda sound apan mathokli National Highway 102A si hausi ma NHIDCL na semga sagat pigi thabak sing sathari bani mamang na su National Highway sida singning khai pigi thaudok sing yamna toina thoktuna urkhul tamna pot puthok pusin tawda khudong sa ba mai on kiba laikhrabani Hauzi oina singning khairiba saros adu NHIDCL gi makara thabak suriba agency gi miyoi singna missionary sing sijinaduna sengdokpagi thabak sing stari singning khaibagi laibak sing laikom lainang sing amasung nungjaw sing adu sengdokna ba honabada yamdrabda numit humni dagi mari ni fawba sanglaba yai haina lambi semliba contractor sing gi makai dagi phongdoknarakli hadi Hawkhiba jun taraga mapanda lambi ningkhaibagi nungjaw amasum laikom lainang sing adu sengdoknaba hotnabada excavator thauba driver ama singthaktagi tarakpa nungna makokta panmadagi soktuna Guwahati da laikatnari hari nong leptana suba amasum singthaktagi nung amasum laikom lainang sing leptana nan tharakpana sengdokpagi thabak sathariba singda khwaidagi hena sauna Khudong sadaba mayuna hali lambi asi hauji Pemjin sijinabagi thabak sing chathari boibana National Highway sida satpada saphaba phibam oidre lambi asida satliba gari kaya marum singdagi nung amasum lainang sing ningkhairakuna ama ata tatna thokli hari lambi asi phaunadana ba urkhul tamna sakadaba posai thanna yawba traksa mehen haujik pallaga lairi hari urkhul dagi National Highway 2 Imphal Dimapur samnaba atopa lambi asi Lakhmai Porul Fauraga Maram tarakpa lambi asini lambi asidi gari masanatana gari asawbasingna satoksin tawba yadi amasum lambi gi phibam ka hena fatte hari hauju Manipur thoklibi irang sina maram oiraga Imphal gi urkhul tamna pose pusin ba security gi oiba maramna Khudong sadaba leibana National Highway 102A si urkhul gi miyam gi oina di maru oiba puksak lambi am oiri bane hari NHIDCL na lambi asi siembada matam sana thabak sudabana miyam gi lambi gi phibam asi yauna soksilakni haina mapamadugi Faibungi khunjasingna phongdoknarakli nongju tha laktringagi matamda lambi sing asi
mapung fana siemba yaba semjinanaba NSIDCL na honabigi mamitati maramasina Manipur lengana NSIDCL da akan mapautak piduna lambi atubada siemba lusinanaba thabaksing lokot hanbiduna miyamna awaba mayoknariba siko honanaba taksilakli essential commodities sing phangandabagi warawa yawnari state asida khundaminariba furup khudimaki miyoi singda sap manana lengana piriba essential commodities sing phanganba mathau thai adubu lengana piriba essential commodities sing kuki singda yaudabana ga loinana yaurakani haibigi asasu tawdri hari kuki civil society organization CSO amagi masin chatpa amaga media amaga telephone wari sanabada hai singi miyam singi punsi mahing asi yamna waba fiamni adubo laingakna khundaminariba furup khudimaki miyoi singda sap manaba phangpham thokpa nomagi sangdraba yadraba essential items sing phanganba haibisi laingaki tofam thokpani haiba wafam mahakna thamlaki Manipur gi haujik lairiba phiba masida furup amagi miyoi singna phangalaga furup amagi miyoi singna phangandaba haibisina furup masil gi marakta hena nungaitaba pokhanabigi maram oigani haina palladuna CSO lusingba adun hai haujik kuki praja amatana lengana piba nomagi sangdraba yadraba essential commodities sing phangdi magna hai lengana piriba nomagi sangdraba yadraba essential commodities sing kuki sing da su phangan bina bas minister amasung DGP da memorandum sing pikre amadi kuki miyam gi oiba khongsat ama satuna district administration kangpigi kuthangda leba asigi prime minister da memorandum thadun haijakri adubu madugi kanaba karisu leiti hariba wafam sukta ta bidri haina palladuna magna hai state government su thabak oina lokhat bidri amadi thabak oina lokhat pasungamdri DGP Minister amadi leba asigi prime minister da pikiba ultimatum gi matam su henkri amadi state government na kadai phoba kari tobirakadagi haina observe tawraga leibani haujikti asa letri haina magna nungaitar phongdorakhi magna hai lengana kuki singna nong sangdraba yadraba essential commodity sing pidraba su kuki praja sing saba phangdabadagi suksi shiroi aikogi resource sing dagi matik sana leijai seng insang napi manama sing loina lei madu saraga hingbe adubu khundaminariba kanglup ataina phanglaga kanglup amana phangandaba haibisi asumbati nati haina nungaitabu wafam thamlaki kumja english ngani ga khunga homdoi gi me ahumda thokiba thawdo adugi taraktu haujik phawba lairiba Manipur gi conflict situation asi tamna tamna interaktuna nomana traga nomadi yasinaba phibam amada lakpi ye heavy gi thajaba wafam thamladuna manghai haujik lairiba conflict situation asi lusinanaba khundaminariba kanglup fro khudima kisap manana phaminagadaba solution ama state lengana putok mathautai lairiba problem asi khundaminariba kanglup singi marakta leiba problem ni state lengana irai line solve tawu yab ngaktani dubo thoklibi irang asi state lengana solve tawu ngamdaba haibisi angakpa phawherki thoklibi irang asi political leader singi khut yaurabra haibigi singnabusu lei haina wafam makhatana phongdorakli Kerala gi accident ahum sire manga sokle Kerala gi kolam district ngarang laingoi thanapudun lakpa tipper lorry ama bus stop ama da thomjan wadagi miyum sikibaga loina atop mangana sokla haina police na phongdokri police officer lamana phongdokpigi matungina thawdo do kolam district ki Nelambam area da thokibani laikhidraba sing adugi manung school satnaba bus ngaiduna leiba mahiroi ama yauri haina phongdokladuna maknaiki asokpa sing hospital ama da pokatri hari